Kairen phabi ngaihak tumin lei. Hoi mai wahai amata haide. Tapna chinbaldu kangai. Handaksu maiba to maldawna phawam oiramdoira. Yamna haidi hainaye. Thazabasu khara thamsi kaidawge majai bema. Thazabaga laitreda ifamda. Loina kangduna mangkre. Aina phibamsida sum leirabadi ibung arabagi mamangda karamna lepkani sajik. Aibu khongba laiten khak manbini haina soidana mirai birani. Masai bema unbi pukningdo amukta tapthauko. Tapthaba ngamdre sajik. Pukningdo choikino majai bema na khangu thakta mangba yaba nate. Nangnadi adumna panghai hairiba. Koraushingum kayani di shure. Aina ningol kasidagi hendoraktriba. Khalu raga ai pukning yamna nungsi. Seto oba mazai bema kanadabada kaigi kaplino. Liklay marungam sabi mitlu pirangdo pamuye kapkanoba. Asumna mapumanay anido warisa naringay mapan pantaw apokpa kege moirang ningtaw lesembana chairindagi maiba amadi pena khongba tamphayaido machanupigi layang naba ningol kadada pusilai. Pena khongba maiba saba oirabasu saktam phawbadi changkholi chungfiran chai mubi wagum tanapi chahi su yamna kanna haizindri pakhang na ha inkhalakpani yengbagi pen banaide koktagi ton fawba yengbada mamit anido thumhatli sajiktu layang balak pamaiba na hadu ubada nik lawi maibaduna khudang mihuldo pairaga yengi layok dinokpa yawbra amuk sumagi maithongi oiriba phibamdu yengi kupthana yenglaba matung korau singbum numit 8 idi changani haire phanaba layengbada Laibak ningthawna tamphayaibu magi machanupina anaba phatri phawbadi lengdana sana konungsida layu haiduna maya thang pibire tawgadaba thabak thawram pumnamaksu yathokpa loire tamphayayna ningol kagi thongjindagi hek kanthokhibaga sajikna pukningda maro loli masaksiba kai khufajano Masigi mai besabase satina phase aibu magi na mayanduna tung ilhobana pharoitra mazai be magi anabase amukta phakisano asti khalladuna saji nungaiba manglana mada tauri somdana kamdauri khoinau matalu na tinajabi saningna wanglen matam chadana taibang pan thadokhi basina thambal sanadi thamoi machetana kairi Lairang mapaldo da fam ungduna lay chapu mahi sauba ngaiduna awanu ngai wari sanaramba magidamak wabikhiba angangum ningai kanbido ngasidi leitrabada ihang hanghaure chaning leitabasi magidi makhong makhuttekpaga chapmane mamitta chaning tamak ui irol nungda tapna lukhi nongdam naidraba miyoi mapokni kanana thiri punsigi wahanthok ningsingbagi mamina thamoida taduna lehowi minungsi leitana hatok pikraba khoinau mata chaningidamak laman khumningbagi mairina thamoi leika thumna tangoi tana chaplabani sauriba chaphududa mitlu pirang ihoduna munna suktoktuna yengli chaphu ising asaba asawbada pairaga leibak ningthaugi mamai mamit khangdana haiziningba phawi Ngasidi nattana taba wakhal mayam ama lamsinduna khaningba phawi thambal sana wakhal khalambadagi chaphugi isingdu yaraklabadudadi tara cheng sure thambal sana haina mayamgi tara chindamnaba thongba thakpa hauri asumna magi mathong mangam nongmagi suba nomba loiraduna numidangi matamduda magi leifam leiba adomda lakpa lambi aduda tamphayaiga samu mayok yaruri Wanglen matam sungan mali tara chindam baloi baga khomlen yataba sungan mali haiduna ningthau kondogi manung chaba tumna bahangat handa chatpani tamphayai mitmangda ure samlang ningdu yeibi nupigi maithong sitharakpa thabalgi mangal amadi uchan mairagi thaktorakpa mangal anigi itinnabadudha
ꯃꯥꯏꯊꯣꯡꯗ ꯂꯥꯏꯊꯣꯡ 19 ꯄꯛꯄ ꯃꯥꯟꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯑꯍꯥꯟꯕ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯏꯊꯣꯡꯗꯨ ꯃꯉꯥꯜ ꯅꯥꯏꯕꯤ ꯂꯥꯏꯔꯦꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯎꯔꯝꯃꯤ ꯊꯝꯕꯥꯜ ꯁꯅꯥ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤꯗꯤ ꯆꯠꯐꯝ ꯊꯣꯛꯄ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯝꯐꯥꯌꯥꯏꯗꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯩ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯤꯕꯝ ꯁꯣꯛꯏ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯒꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯒꯤ ꯋꯥꯗꯤ ꯅꯥꯊꯩꯔꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯁꯤꯗꯪ ꯂꯥꯌꯦꯡꯕ ꯐꯥꯎꯅꯤꯡꯂꯤꯕ ꯅꯤꯡꯊꯧꯀꯣꯟꯗ ꯂꯩꯕꯤ ꯅꯨꯖꯥꯁꯤꯕꯨ ꯀꯅꯥꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯈꯪꯗꯦ ꯎꯗꯦ ꯅꯥꯊꯩꯔꯒ ꯆꯠꯄ ꯌꯥꯗꯣꯏꯅꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯝꯐꯥꯌꯥꯏ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯁꯨꯝꯅ ꯇꯝꯐꯥꯌꯥꯏꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯗꯣ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯑꯔꯥꯏ ꯂꯩꯃꯅ ꯎꯔꯦ ꯇꯝꯐꯥꯌꯥꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯌꯣꯡꯀꯤ ꯃꯦꯂꯩ ꯅꯥꯏꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨ ꯃꯁꯤꯒꯤ ꯄꯦꯅꯥ ꯈꯣꯡꯕ ꯃꯥꯏꯕ ꯁꯥꯕꯁꯤ ꯀꯥꯟꯅꯒꯗꯧꯔꯤ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯒꯗꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯃꯠꯇ ꯄꯣꯛꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯑꯅꯥꯕꯁꯤ ꯃꯥꯏꯕꯁꯤꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯍꯜꯂꯒꯦ ꯐꯍꯟꯗꯕ ꯌꯥꯗꯦ ꯑꯩ ꯃꯥꯕꯨ ꯂꯥꯛꯅꯔꯔꯣꯏꯒꯦ ꯃꯇꯥꯡ ꯆꯥꯔꯦ ꯀꯥꯡꯈꯨꯟ ꯑꯃ ꯇꯧꯔꯒꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯍꯧꯕ ꯅꯨꯃꯤꯠꯇ ꯃꯥꯏꯕꯁꯤꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯒꯤ ꯊꯤꯈ꯭ꯔꯕ ꯈꯣꯏꯅꯧ ꯏꯇꯥ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯁꯥꯠꯇꯣꯛꯍꯜꯂꯒꯦ ꯁꯥꯠꯇꯣꯛꯍꯟꯗꯕ ꯌꯥꯗꯦ ꯂꯩꯕꯥꯛ ꯊꯛ ꯈꯥ ꯑꯣꯟꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯈꯣꯏꯃꯣꯝ ꯂꯥꯏ ꯅꯨꯔꯥ ꯑꯇꯣꯝꯕꯤ ꯑꯔꯥꯏ ꯂꯩꯃ ꯀꯧꯕꯤ ꯂꯝꯂꯩꯃꯗꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯇꯝꯐꯥꯌꯥꯏ ꯃꯥꯒꯤ ꯇꯣꯞꯅ ꯂꯩꯕ ꯃꯤꯊꯨꯡꯂꯦꯟ ꯁꯪꯗꯨꯗ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯕ ꯆꯪꯈꯤ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯨ ꯌꯥꯗꯦ ꯈꯣꯏꯅꯧ ꯃꯇꯥ ꯆꯥꯅꯤꯡꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯕ ꯉꯝꯖꯗꯦ ꯆꯥꯔꯦ ꯆꯥꯃꯤꯟꯅ ꯇꯨꯝꯂꯦ ꯇꯨꯃꯤꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯃꯛꯇ ꯂꯣꯏꯅꯔꯝꯕꯤ ꯃꯇꯥꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯕꯗ ꯃꯣꯂꯥꯡꯗꯨ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯀꯣꯔꯧ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯛꯊꯛꯇ ꯇꯥꯏꯕꯪ ꯁꯤꯟꯊꯥꯅ ꯌꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯍꯦꯜꯂꯛꯂꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯗꯨ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤ ꯅꯍꯥꯟꯈꯩꯗꯤ ꯀꯣꯛꯃꯩ ꯈꯪꯈꯤꯗꯕꯅꯤ ꯆꯅꯤꯡꯒꯤ ꯈꯟꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯁꯖꯤꯕꯨ ꯉꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥꯕꯨ ꯇꯨꯝꯍꯟꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯟꯗꯒꯤ ꯃꯍꯥꯛꯄꯨ ꯌꯦꯠꯄꯤꯔꯝꯕ ꯆꯅꯤꯡꯅ ꯂꯩꯃꯟ ꯆꯟꯗꯨꯅ ꯀꯦꯟꯈ꯭ꯔꯕꯗ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯃꯣꯟꯗꯨꯡ ꯃꯣꯟꯇꯦꯛ ꯈꯥꯑꯣꯟꯅꯅ ꯄꯥꯕꯜ ꯊꯛꯇ ꯌꯥꯇꯥꯔꯤ ꯂꯝꯇꯥ ꯃꯃꯩ ꯑꯣꯏꯔꯛꯄ ꯁꯖꯤꯕꯨ ꯊꯥꯅ ꯄꯥꯟꯈꯠꯂꯛꯄ ꯑꯍꯤꯡ ꯁꯤꯠꯄ ꯃꯉꯥꯎ ꯊꯤꯕ ꯅꯨꯡꯁꯤꯠꯅ ꯇꯥꯡꯂꯧ ꯂꯩꯅ ꯊꯤꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯁꯤꯠꯂꯤ ꯍꯩꯅꯧ ꯃꯄꯥꯜꯅ ꯅꯣꯡꯂꯩ ꯃꯥꯕꯨ ꯀꯤꯕꯅ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯍꯤꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯗꯨ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃꯗꯨꯝ ꯃꯪꯉꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯨꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯎꯃꯪ ꯑꯁꯨꯞꯄ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯗꯣꯝ ꯃꯅꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯗꯣꯝ ꯁꯥꯗꯥꯟꯕ ꯆꯠꯂꯝꯃꯤ ꯁꯨꯛꯂꯕ ꯎꯃꯪ ꯃꯅꯨꯡꯗ ꯃꯗꯣꯝ ꯁꯥꯗꯥꯟꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯥꯏ ꯑꯀꯤꯕ ꯂꯩꯇꯦ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯇꯔꯥ ꯆꯥꯛ ꯆꯥꯗꯨꯅ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗꯤ ꯌꯥꯔꯧꯁꯥ ꯀꯧꯕ ꯑꯃꯠꯇꯕꯨ ꯐꯥꯗꯦꯗꯣ ꯀꯣꯔꯧꯅ ꯋꯥꯇꯣꯟ ꯂꯣꯝꯂꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯦ ꯎꯃꯪ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯑꯔꯨꯕ ꯂꯥꯏꯖ ꯏꯁꯤꯡꯗꯨ ꯊꯛꯀꯦ ꯍꯣꯠꯅꯔꯤꯉꯩ ꯌꯥꯔꯧ ꯁꯖꯤ ꯑꯁꯤꯕ ꯑꯃ ꯏꯁꯤꯡꯗꯨꯗ ꯇꯥꯎꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯨꯛ ꯂꯥꯎꯏ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯖꯤ ꯃꯁꯥꯗꯨ ꯎꯕꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯝꯅꯥꯗ ꯂꯤꯠꯂꯤꯗ ꯁꯣꯏꯕ ꯁꯣꯏꯔꯝꯅꯤꯗ ꯑꯩꯕꯨ ꯑꯄꯨꯝ ꯑꯁꯥ ꯇꯥꯎꯊꯔꯛꯄ ꯏꯁꯤꯡꯁꯤ ꯑꯔꯥꯝ ꯈꯧꯔꯥꯡ ꯐꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯛꯂꯝꯂꯕꯗꯤ ꯑꯁꯨꯛ ꯃꯣꯠꯄ ꯂꯥꯏꯖ ꯏꯁꯤꯡꯁꯤ ꯊꯛꯀꯗꯧꯕꯒꯤ ꯁꯔꯨꯛ ꯊꯛꯇ꯭ꯔꯕꯁꯨ ꯑꯩ ꯇꯣꯛꯀꯦ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯂꯩꯁꯦꯝꯕ ꯀꯧꯕ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗꯨ ꯂꯥꯏꯖ ꯇꯨꯔꯦꯜꯗꯨꯗ ꯇꯤꯟ ꯁꯤꯠꯂꯝꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯇꯣꯡꯗꯨꯅ ꯀꯣꯏꯅ ꯆꯠꯄꯒꯤ ꯆꯣꯛꯊꯕ ꯐꯥꯎꯔꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯃꯍꯥꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯄꯣꯊꯥꯒꯦ ꯈꯜꯂꯤ ꯑꯁꯨꯝꯅ ꯂꯩꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯇꯂꯥ ꯄꯥꯃꯦꯜ ꯆꯥꯎꯊꯣꯏꯕ ꯑꯃ ꯎꯔꯦ
ꯀꯣꯔꯧ ꯃꯩꯁꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯎꯔꯨꯝ ꯂꯥꯡꯕ ꯄꯥꯃꯦꯜ ꯎꯈꯥꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯂꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯥꯂꯪ ꯃꯥꯁ ꯁꯤꯠꯂꯝꯗꯦ꯫ ꯀꯣꯔꯧ ꯃꯥꯒꯤ ꯋꯥꯡꯒꯣꯟ ꯃꯩꯁꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯃꯥꯂꯪ ꯃꯥꯅ ꯁꯤꯠꯇꯕꯅ ꯎꯔꯤ ꯎꯄꯥꯜ ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯁꯨ ꯃꯥꯜꯂꯤ꯫ ꯌꯥꯏꯕꯤ ꯏꯁꯧꯗꯨꯝ ꯂꯥꯡꯉꯤ꯫ ꯀꯣꯔꯧ ꯃꯩꯁꯥꯅ ꯀꯟꯕꯅꯤ, ꯏꯈꯧꯅꯒ ꯂꯥꯡꯕꯅꯤ꯫ ꯁꯥ ꯐꯥꯗꯕꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄꯒ ꯑꯍꯨꯝꯁꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯂꯩꯁꯦꯝꯕ꯫ ꯑꯁꯨꯝꯅ ꯋꯥꯡꯕꯜ ꯃꯩꯁꯥ ꯈꯥꯡꯂꯤꯉꯩ ꯍꯥꯎꯔꯩ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯑꯉꯥꯡ ꯅꯋꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯃꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜꯁꯤ ꯇꯥꯕꯗꯇ ꯃꯁꯥꯗ ꯇꯅꯤꯛꯄ ꯐꯥꯎꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯗꯨ꯫ ꯁꯨꯛꯂꯕ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯀꯗꯥꯏꯗꯅꯣ ꯑꯉꯥꯡ ꯅꯋꯥꯁꯤꯅ ꯀꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯋꯥꯡꯕꯜ ꯃꯩꯁꯥ ꯃꯔꯛꯇ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ, ꯈꯣꯏꯁꯥꯎꯕ, ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯑꯣꯏꯍꯜꯂꯤ꯫ ꯇꯨꯃꯤꯟ ꯎꯈꯣꯡ ꯈꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯗꯥꯏꯗꯅꯣ ꯑꯉꯥꯡ ꯅꯋꯥꯁꯤꯅ ꯀꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯍꯨꯝꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯀꯞꯄ ꯊꯦꯝꯂꯝꯕꯗꯨ ꯎꯔꯦ꯫ ꯐꯅꯦꯛ ꯑꯉꯧꯕ ꯁꯦꯠꯂꯤ, ꯆꯔꯩ ꯐꯤꯉꯧꯅ ꯃꯀꯣꯛꯁꯤꯡꯗꯨ ꯈꯨꯝꯈꯤꯕꯅ ꯆꯤꯡꯂꯧ ꯁꯛꯇꯝꯗꯤ ꯑꯃꯠꯇꯕꯨ ꯎꯕ ꯅꯠꯇꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯤ ꯎꯕ ꯂꯩꯁꯦꯝꯕ ꯀꯧꯕ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕꯅꯤ꯫ ꯅꯨꯄꯤ ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯅꯪꯅꯅꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯣ, ꯄꯤꯛꯂꯤꯕ ꯅꯋꯥꯁꯤ ꯄꯝꯗꯨꯅ꯫ ꯑꯉꯥꯡ ꯅꯋꯥꯗꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯄꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯁꯤꯡ ꯆꯐꯨ ꯑꯃ ꯊꯝꯂꯒ ꯍꯩꯔꯨꯛ ꯂꯩꯔꯨꯛ ꯀꯠꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯏꯁꯤꯡꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯐꯤꯔꯨꯛꯇꯨ ꯈꯨꯝꯅ ꯈꯨꯝꯅ ꯑꯗꯨꯃꯛ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯍꯥ ꯍꯨꯝ ꯍꯩꯌꯥ, ꯇꯤꯟꯃꯨ ꯐꯠꯇꯕ ꯇꯤꯟꯌꯦꯠꯅꯔꯒꯅꯨ, ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯥꯏꯌꯦꯠꯅꯔꯒꯅꯨ꯫ ꯇꯥꯏꯔꯦꯟ ꯂꯣꯡꯅ ꯂꯧꯅ ꯂꯥꯏꯗ ꯀꯤꯛꯐꯦꯟ ꯆꯥꯏꯔꯕꯅꯤ꯫ ꯇꯤꯟꯃꯨ ꯐꯠꯇꯕ ꯇꯤꯟꯀꯣꯛꯅꯔꯁꯦ, ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯥꯏꯀꯣꯛꯅꯔꯁꯦ꯫ ꯇꯤꯟꯅꯝ ꯐꯗꯦ, ꯂꯥꯏꯅꯝ ꯐꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯦ ꯊꯋꯥꯏ 5ꯃꯛ, ꯅꯤꯒ ꯊꯥꯔꯒ 6ꯃꯛ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ꯫ ꯀꯨ 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 ꯀꯨ, ꯀꯣꯟ ꯀꯣꯟ ꯀꯣꯟ, ꯀꯣꯟꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯣꯏꯔꯤ ꯂꯦꯜꯂꯝꯗꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯔꯣꯝꯗ ꯈꯨꯗꯣꯜ 4ꯔꯣꯝ ꯈꯥꯛꯂꯒ ꯋꯥꯊꯧꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛꯇ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯍꯌꯥ ꯍꯌꯨꯝ ꯍꯥꯏꯕ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯆꯤꯉꯨ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯕꯒꯤ ꯑꯍꯛꯄ ꯃꯤꯡꯂꯦꯟ ꯃꯤꯡꯈꯩꯕꯨ ꯁꯣꯜꯂꯝꯃꯤ꯫ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯅꯥꯎꯐꯝꯗꯨ ꯍꯥꯞꯂꯒ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗ ꯁꯅꯥ ꯀꯣꯟꯌꯥꯏ ꯂꯨꯄꯥ ꯀꯣꯟꯌꯥꯏ ꯍꯥꯞꯂꯒ ꯐꯨꯝꯒꯗꯧꯕꯒꯤ ꯊꯧꯔꯥꯡꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯂꯩꯁꯦꯝꯕꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯑꯉꯥꯡꯁꯤꯕꯨ ꯄꯣꯛꯄ 7 ꯄꯟꯊꯧ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ, ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯗ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯀꯥꯝꯅꯤꯡꯗ꯭ꯔꯤꯕ? ꯅꯁꯥꯅ ꯅꯁꯥꯒꯤ ꯇꯧꯒꯗꯕ ꯅꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯧ ꯑꯗꯨꯗ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯦ, ꯇꯥꯗꯕ꯭ꯔꯥ ꯅꯅꯥ ꯑꯅꯤꯗꯣ? ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕꯗꯤ ꯑꯩ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯇꯥꯛꯄꯤꯒꯦ꯫ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯂꯦꯞꯂꯤ? ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯤꯡꯅ ꯑꯉꯥꯡꯗꯨ ꯅꯨꯄꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯩ꯫ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ, ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯅꯤꯡꯊꯧꯗꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯑꯉꯥꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯪꯍꯧꯗꯅ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯒ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯂꯤ꯫ ꯂꯩꯁꯦꯝꯕ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯂꯛꯄꯗꯨꯗ ꯂꯩꯁꯦꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯅꯪꯊꯔꯛꯇꯨꯅ ꯈꯤꯛꯊꯕ ꯐꯥꯎꯔꯦ꯫ ꯍꯧꯒꯠꯄꯁꯨ ꯉꯝꯗꯦ, ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤ, ꯂꯥꯎꯒꯤꯁꯨ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤ꯫ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯪꯂꯥꯛꯅꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯌꯥꯝꯅ ꯋꯥꯅ ꯅꯥꯟꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯈꯨꯗꯤꯡ ꯑꯔꯦꯝꯕꯅꯤ꯫ ꯉꯝꯅꯃꯛ ꯃꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯈꯤ꯫ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯂꯩꯁꯦꯝꯕ꯫
ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯅꯣꯡꯃꯇꯁꯨ ꯃꯥꯗꯤ ꯑꯁꯨꯝꯅ ꯈꯛ ꯃꯪꯂꯥꯛꯅꯗ꯭ꯔꯤ꯫ ꯉꯁꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯃꯪꯂꯥꯛꯅꯕꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯐꯅꯗꯤ ꯀꯨꯏ ꯃꯦꯠꯈꯤꯕꯗꯨꯗꯒꯤ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯇꯦ ꯑꯉꯥꯡꯗꯨꯅ꯫ ꯂꯩꯁꯦꯝꯕ ꯌꯥꯏꯕꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯂꯤ꯫ ꯇꯞꯅ ꯇꯞꯅ ꯑꯉꯥꯟꯕ ꯃꯥꯅ ꯈꯤꯡꯒꯥꯔꯛꯄ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯑꯗꯨꯗꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯃꯪꯂꯥꯛꯅꯕꯗꯣ ꯐꯗꯨꯅ ꯃꯗꯣꯝ ꯃꯁꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯀꯟꯖꯕ ꯉꯝꯍꯧꯔꯦ꯫ ꯁꯤꯔꯝꯅꯤꯗ ꯑꯔꯦꯝꯕꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯀꯨꯃꯪ ꯑꯃꯗ ꯃꯪꯂꯥꯛꯅꯗꯨꯅ ꯏꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯅꯤꯗ꯫ ꯇꯝꯊꯤꯈ꯭ꯔꯦꯗ ꯃꯪꯗꯣ ꯍꯥꯏꯒꯨꯝꯂꯗꯅ꯫ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯏꯁꯥꯅ ꯏꯁꯥ ꯈꯥꯡꯕꯊꯛꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕꯗꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯂꯩꯕꯥꯛ ꯆꯥꯎꯏ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯉꯥꯛꯂꯧ ꯊꯤꯗꯕ ꯌꯥꯗꯦ꯫ ꯂꯩꯁꯦꯝꯕ ꯀꯧꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯋꯥꯈꯜ ꯇꯧꯏ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯑꯃꯥꯏꯕ ꯅꯍꯥ ꯇꯝꯐꯥꯌꯥꯏꯗꯨ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯂꯥꯏꯌꯦꯡꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯃꯗꯣꯝ ꯀꯥꯔꯛꯏ꯫ ꯑꯇꯤꯌꯥꯗꯅ ꯀꯣꯔꯧꯍꯟꯕꯅ ꯃꯁꯦꯛ ꯃꯉꯥꯜ ꯌꯦꯜꯂꯤ꯫ ꯄꯣꯝꯕꯤ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ꯫ ꯆꯤꯡꯅꯨꯡ ꯆꯥꯗꯤ ꯆꯦꯛꯂꯥꯆꯥ ꯇꯝꯅꯥ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯇꯥꯝ ꯇꯥꯝ ꯍꯥꯏꯗꯨꯅ ꯈꯣꯡꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯏꯊꯤꯜꯗ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯂꯦꯞꯄꯝꯗꯦ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯀꯥꯏꯗ ꯂꯩꯔꯣꯏ ꯂꯣꯏꯔꯣꯏ ꯂꯥꯛꯄꯅ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏꯒꯤ ꯅꯥꯄꯣꯝ ꯅꯤꯡꯊꯤꯖꯕ ꯑꯃ ꯌꯧꯔꯦ꯫ ꯌꯦꯡꯕꯒꯤ ꯅꯤꯡꯊꯤꯖꯕ ꯂꯣꯏꯕꯤ ꯃꯥꯒꯤ ꯅꯥꯄꯣꯝꯗ ꯆꯤꯡꯊ꯭ꯔꯥꯎ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯃꯀꯥ ꯂꯥꯝꯅ ꯁꯥꯠꯂꯤ꯫ ꯂꯩꯔꯥꯡ ꯃꯥꯗꯤ ꯑꯆꯝꯕ ꯅꯠꯇꯦ꯫ ꯆꯤꯡꯊ꯭ꯔꯥꯎ ꯀꯧꯕꯤ ꯂꯩꯔꯥꯡ ꯃꯥꯗꯤ ꯁꯂꯣꯟꯕꯤ ꯀꯧꯕꯤ ꯀꯕꯨꯏ ꯆꯅꯨꯔꯥ ꯑꯃꯅ ꯑꯣꯟꯈꯤꯕꯅꯤ꯫ ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯈꯤ꯫ ꯄꯂꯦꯝ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯀꯣꯔꯧ ꯅꯨꯃꯤꯠ ꯆꯨꯞꯄꯕꯨ ꯋꯥꯡꯂꯦꯟ ꯑꯃꯠꯇ ꯄꯣꯊꯥꯍꯟꯗꯦ꯫ ꯏꯅꯨꯡ ꯁꯣꯔꯥ ꯉꯥꯟꯕꯒ ꯁꯤꯡꯖꯥ ꯂꯥꯡꯉꯨ ꯊꯧꯗꯥꯕꯤ ꯏꯅꯨꯡꯕ ꯅꯥꯔꯜ ꯆꯜꯂꯒ ꯁꯤꯟꯅꯧ ꯁꯨꯋꯣ ꯅꯊꯧꯗꯥꯡ ꯃꯣꯔꯦꯜ ꯄꯥꯏꯌꯨ ꯃꯇꯥꯛꯄꯤ꯫ ꯑꯌꯨꯛ ꯊꯣꯡꯕ ꯇꯔꯥꯅ ꯅꯨꯃꯤꯗꯥꯡꯗ ꯄꯤꯖꯩꯗꯣ ꯅꯨꯃꯤꯗꯥꯡ ꯊꯣꯡꯕ ꯇꯔꯥꯅ ꯑꯌꯨꯛꯇꯕꯨ ꯄꯤꯖꯩꯗꯣ꯫ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯀꯦꯒꯦ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯒꯤ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯀꯥꯔꯛꯏ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯂꯥꯡꯉꯨꯒꯦ ꯍꯥꯏꯗꯨꯅ꯫ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯂꯥꯡꯕꯗ ꯈꯨꯕꯥꯛ ꯃꯔꯣꯜ ꯍꯨꯔꯛꯂꯦ꯫ ꯀꯣꯔꯧ ꯃꯩꯅ ꯁꯥꯕꯒ ꯋꯥꯡꯕꯜ ꯃꯩꯅ ꯆꯥꯛꯄꯒ ꯄꯥꯃꯦꯜ ꯎꯈꯣꯡ ꯈꯥ ꯑꯃꯗ ꯆꯪꯂꯒ ꯃꯥꯂꯪ ꯍꯛꯆꯤꯛ ꯂꯥꯡꯂꯛꯏ꯫ ꯃꯤꯠꯂꯨ ꯂꯥꯏꯖ ꯏꯔꯥꯆꯦꯟ ꯈꯨꯗꯥꯡ ꯄꯤꯐꯝ ꯇꯩꯗꯨꯅ ꯄꯂꯦꯝ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯍꯥ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯁꯖꯤꯛ ꯃꯇꯨꯡ ꯏꯟꯈꯤꯕꯤ ꯊꯕꯥ ꯃꯃꯩ ꯋꯥꯏꯈꯤꯕꯤ ꯇꯥꯏꯕꯪ ꯃꯥꯂꯪ ꯄꯥꯟꯁꯤꯗ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯕꯨ ꯊꯝꯂꯝꯕꯤ ꯄꯂꯦꯝ ꯅꯪꯗꯤ ꯀꯥꯎꯔꯔꯣꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯂꯥꯏꯔ ꯑꯇꯣꯟ ꯇꯥꯟꯕꯅ ꯄꯣꯏꯔꯩ ꯇꯥꯝꯅ ꯆꯠꯇꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯇꯥꯟꯈꯤꯗꯣ ꯍꯥꯏꯔꯝꯃꯤ ꯄꯟꯊꯧꯅ ꯆꯠꯂꯝꯗꯥꯏꯗ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯪꯗꯤ ꯆꯥꯎꯗ꯭ꯔꯤꯕꯤ ꯏꯆꯥꯒꯤ ꯑꯋꯨꯟ ꯇꯝꯅꯕ ꯇꯔꯦꯠ ꯁꯦꯟꯕꯨ ꯇꯥꯜꯂꯨꯒꯦ꯫ ꯄꯂꯦꯝ ꯅꯃꯥ ꯑꯇꯣꯝꯕꯤ ꯄꯥꯏꯃ ꯂꯤꯡꯖꯦꯜ ꯈꯥꯕꯤꯅꯤ ꯏꯃꯣꯝ ꯅꯪꯕꯨ ꯁꯥꯎꯒꯅꯨ꯫ ꯃꯄꯟ ꯄꯟꯊꯧꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯁꯂꯣꯟꯕꯤ ꯄꯥꯃꯦꯜ ꯎꯈꯣꯡ ꯈꯥꯗꯨꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯆꯤꯡꯁꯣꯡ ꯈꯨꯅꯨ ꯂꯝꯂꯩꯃ ꯆꯦꯛꯂꯥ ꯂꯣꯏꯆ꯭ꯔꯦꯡ ꯊꯥꯔꯤꯛꯄꯤ ꯄꯣꯝꯕꯤ ꯂꯤꯛꯁꯤ ꯇꯔꯪꯕꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯑꯅꯤꯅ ꯄꯥꯃꯦꯜ ꯊꯛꯇ ꯇꯣꯡꯂꯔꯦ꯫ ꯃꯄꯥꯔꯤ ꯃꯃꯣꯝ ꯆꯤꯂꯣꯛꯅꯩ꯫ ꯀꯕꯨꯏ ꯆꯥꯗꯤ ꯆꯅꯨꯔꯥ ꯎꯈꯣꯡ ꯈꯥꯗ ꯇꯨꯝꯂꯤꯌꯦ꯫ ꯄꯣꯝꯕꯤꯅ ꯃꯄꯥꯎ ꯃꯦꯜꯂꯛꯏ꯫ ꯏꯃꯣꯝ ꯆꯤꯡꯂꯧ ꯃꯥꯟꯕꯤꯌꯣ ꯀꯔꯤꯒꯤ ꯅꯪꯅ ꯇꯨꯝꯂꯤꯕ ꯏꯅꯨꯡ ꯅꯥꯔꯜ ꯆꯜꯂꯛꯂꯦ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯍꯧꯒꯠꯂꯣ꯫ ꯆꯦꯛꯂꯥꯅ ꯀꯨ ꯀꯨ ꯈꯣꯡꯂꯛꯏ ꯄꯣꯝꯕꯤꯅ ꯌꯥꯀꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯣꯡꯂꯛꯄ ꯄꯥꯃꯦꯜ ꯎꯈꯣꯡ ꯈꯥꯗ ꯇꯨꯝꯂꯤꯕꯤ ꯁꯂꯣꯟꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯗꯣꯔꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯁꯤ ꯀꯔꯝꯅꯣ ꯆꯦꯛꯂꯥꯅ ꯈꯣꯡꯕ ꯇꯥꯔꯒ꯫ ꯍꯥ ꯄꯣꯝꯕꯤ ꯅꯍꯥꯛꯄꯨ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈꯤꯕꯤ ꯑꯃꯝ ꯌꯥꯏꯊꯣꯡ ꯀꯨꯝꯈꯤꯕꯤ ꯄꯂꯦꯝꯅ ꯂꯥꯡꯑꯣꯟꯕꯤꯔꯛꯄ꯭ꯔꯥ ꯅꯃꯣꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ꯫ ꯅꯃꯣꯝ ꯆꯠꯆꯔꯒꯦꯀꯣ꯫ ꯁꯤꯡꯖꯥ ꯄꯥꯕꯣꯠ ꯂꯥꯛꯁꯟꯅ ꯂꯋꯥꯏ ꯀꯣꯏꯔꯦꯟꯗ ꯍꯥꯞꯀꯠꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏ ꯌꯧꯅꯕ ꯂꯥꯛꯏ꯫ ꯃꯥꯅ ꯆꯪꯉꯛꯄ ꯎꯕꯗ ꯄꯂꯦꯝ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯎꯕꯒ ꯑꯌꯥꯛꯄ ꯃꯤꯆꯩꯅ ꯆꯩꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯔꯣꯏ꯫ ꯏꯅꯨꯡ ꯁꯣꯔꯥ ꯉꯥꯟꯕꯗꯒꯤ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯗꯨꯅ ꯆꯠꯈꯤꯕ ꯁꯤꯡꯖꯥ ꯈꯔ ꯊꯤꯔꯨꯕꯕꯨ
ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯥꯛꯄ꯭ꯔꯣ? ꯄꯂꯦꯝ, ꯋꯥꯔꯧꯕꯤꯒꯅꯨ. ꯅꯃꯣꯝ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯇꯂꯥ ꯄꯥꯃꯦꯜ ꯎꯌꯨꯡꯈꯥꯗ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ. ꯃꯃꯥꯇꯣꯟꯅ ꯁꯂꯣꯟꯕꯤꯕꯨ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯁꯝꯂꯥꯡ ꯇꯕꯨꯛ ꯄꯥꯏꯔꯒ ꯈꯣꯡꯄꯥꯛꯅ ꯆꯦꯟꯒꯥꯎꯅꯔꯛꯏ. ꯈꯨꯇꯨꯝ ꯂꯥꯟ ꯂꯣꯏꯅꯔꯛꯏ. ꯐꯨꯈꯩ ꯐꯨꯕꯤꯔꯒ ꯅꯨꯃꯤꯗꯥꯡꯒꯤ 10 ꯆꯥꯛꯁꯨ ꯄꯤꯖꯗ ꯃꯄꯥꯜꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯦ, ꯏꯃꯨꯡꯗ ꯆꯪꯍꯜꯂꯝꯗꯦ. ꯄꯣꯛꯇꯕꯤ ꯃꯃꯥꯇꯣꯟꯅ ꯑꯣꯠꯅ ꯊꯤꯅ ꯇꯧꯕꯗ ꯑꯍꯤꯡ ꯆꯨꯞꯄ ꯁꯂꯣꯟꯕꯤ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯉꯤ. ꯑꯋꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ, "ꯍꯥ ꯄꯟꯊꯧ ꯅꯨꯡꯁꯤꯕ, ꯅꯃꯣꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯉꯁꯤꯗꯒꯤ ꯅꯃꯣꯝ ꯆꯠꯆꯔꯒꯦ ꯄꯥꯝꯕꯩ ꯂꯩꯕ ꯃꯐꯝꯗ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯀꯥꯔꯛꯂꯦ. ꯊꯥꯡꯖꯤꯡ ꯆꯤꯡꯕꯨ ꯌꯧꯔꯕꯗ, "ꯀꯦꯒꯦ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯂꯥꯏ, ꯅꯃꯣꯝꯒꯤ ꯑꯋꯥꯕꯁꯤ ꯈꯣꯌꯨꯝ ꯅꯪꯅꯗꯤ ꯎꯕꯤꯌꯨꯀꯣ. ꯉꯁꯤ ꯀꯣꯔꯧꯅꯣꯡꯗꯤ ꯂꯤꯛꯂꯥꯏ ꯄꯨꯛꯃꯦꯟ ꯂꯝꯒꯤ ꯆꯤꯡꯁꯥꯡ, ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯌꯦꯠꯇꯒꯤ ꯂꯣꯡꯍꯨꯝꯂꯧ, ꯐꯤꯕꯨꯜ ꯉꯥꯏꯔꯣꯏ ꯆꯤꯡ, ꯆꯒꯥꯏ ꯂꯩꯏ ꯇꯥꯎꯋꯣ. ꯅꯨꯡꯌꯦꯡ ꯈꯨꯠꯄꯤꯄꯣꯛ, ꯀꯥꯡꯒ ꯄꯣꯛꯄꯤ ꯂꯝ ꯅꯨꯡꯁꯤ, ꯄꯨꯡꯊꯣꯟꯕꯤ ꯂꯩꯃꯔꯦꯜ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯈꯝꯅꯨꯡ ꯁꯋꯥꯇꯥꯟ ꯑꯃꯝ ꯌꯥꯏꯊꯣꯡ ꯀꯨꯝꯂꯒꯦ, ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯍꯩꯅꯥ ꯇꯨꯡ ꯏꯟꯖꯒꯦ." ꯁꯂꯣꯟꯕꯤ ꯂꯣꯏꯕꯤ ꯆꯤꯡꯗꯣꯜꯗꯨꯗꯒꯤ ꯂꯣꯛ ꯂꯩꯕ ꯑꯗꯣꯝꯗ ꯆꯣꯡꯊꯈꯤ. ꯅꯨꯔꯥꯃꯥꯅ ꯆꯣꯡꯊꯈꯤꯕ ꯃꯐꯝꯗꯨ ꯂꯝꯖꯥꯎ ꯍꯥꯏꯅ ꯀꯣꯂꯣꯏꯅꯈꯤ. ꯀꯦꯒꯦ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯅ ꯅꯨꯖꯥꯃꯥꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯈꯤꯗꯣ. ꯅꯨꯔꯥꯃꯥꯅ ꯑꯣꯟꯈꯤꯕ ꯂꯩꯗꯤ ꯏꯆꯝ ꯆꯝꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯗꯤ ꯅꯠꯇꯦ. ꯁꯤꯡꯉꯦꯜ ꯀꯣꯔꯧ ꯅꯝꯊꯥꯡꯅꯩ, ꯁꯤꯡꯉꯦꯜ ꯂꯩꯅꯥꯇꯕꯨ ꯌꯦꯡꯂꯒ ꯏꯄꯥꯜ ꯇꯥꯡꯒ ꯃꯑꯣꯡꯅꯤ. ꯁꯤꯡꯉꯦꯜ ꯃꯥꯅ ꯄꯣꯝꯂꯒ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯃꯍꯧꯁꯥ ꯁꯥꯃꯨ ꯈꯨꯅꯤꯡꯊꯧ ꯃꯥꯟꯕꯤ ꯂꯩ. ꯁꯤꯡꯉꯦꯜ ꯃꯥꯅ ꯁꯥꯠꯂꯒ ꯂꯨꯄꯥ ꯅꯥꯆꯣꯝ ꯃꯥꯟꯕ ꯂꯩ. ꯀꯨꯝꯂꯥꯡꯅ ꯀꯣꯔꯤ ꯆꯦꯟꯕ ꯂꯩ. ꯅꯛꯅ ꯌꯦꯡꯂꯦ ꯉꯧꯕ ꯂꯩ. ꯂꯥꯞꯅ ꯌꯦꯡꯂꯦ ꯁꯪꯕ ꯂꯩ. ꯁꯖꯤꯕꯨ ꯂꯩꯌꯦꯟ ꯇꯥꯕ ꯂꯩ. ꯆꯤꯡꯒꯤ ꯃꯤꯡꯊꯣꯜ ꯈꯥꯔꯤꯂꯧ ꯁꯤꯡꯉꯦꯜ ꯀꯣꯂꯣꯏ ꯃꯃꯤꯡꯗꯤ ꯂꯣꯏꯕꯤ ꯆꯤꯡꯊ꯭ꯔꯥꯎ ꯀꯣꯂꯣꯏꯅꯈꯤ. ꯉꯁꯥꯏꯗꯒꯤ ꯇꯝꯐꯥꯌꯥꯏꯗꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯂꯩꯆꯨ ꯍꯦꯟꯕꯤꯁꯤ ꯎꯕꯗ ꯂꯩꯔꯥꯡ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯁꯤꯡꯕꯨꯜ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ. ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯃꯈꯩ ꯍꯦꯛꯂꯒ ꯍꯧꯖꯤꯛꯇꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯗꯨ ꯅꯤꯡꯊꯧꯒꯤ ꯇꯝꯄꯥꯛ ꯌꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯂꯩꯔꯥꯡ ꯑꯗꯨ ꯌꯣꯠꯁꯕꯤ ꯃꯈꯣꯡꯗ ꯃꯩ ꯍꯧꯔꯒ ꯅꯤꯡꯊꯤꯖꯅ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯨꯠꯇꯣꯛꯏ. ꯆꯤꯡꯊ꯭ꯔꯥꯎ ꯌꯥꯎꯕ ꯏꯁꯤꯡꯗꯨꯅ ꯃꯃꯨꯠ ꯇꯥꯅ ꯃꯨꯜꯂꯕꯗ ꯏꯁꯤꯡꯁꯤꯅ ꯏꯪꯊꯔꯛꯄ ꯃꯇꯝꯗ ꯁꯖꯤꯛꯇ ꯁꯤꯟꯅꯔꯦ. ꯂꯩ ꯌꯥꯎꯕ ꯏꯁꯤꯡ ꯑꯐꯨꯠꯄꯗꯨꯅ ꯏꯔꯨ ꯁꯥꯗꯤꯡꯍꯜꯂꯤ, ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯍꯜꯂꯤ. ꯃꯗꯨꯒꯤ ꯏꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯇꯝꯐꯥꯌꯥꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯤ. ꯌꯦꯡꯕ ꯌꯥꯔꯝꯗ꯭ꯔꯕ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯦ. ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯕ ꯃꯥꯏꯊꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯍꯧꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯍꯦꯟꯗꯣꯛꯅ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯍꯜꯂꯤ. ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯊꯝ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯃꯤ. "ꯁꯖꯤꯛ, ꯃꯖꯥꯏꯕꯦꯝꯃ, ꯂꯨꯄꯥ ꯃꯆꯨ ꯑꯉꯧꯕꯒꯨꯝ ꯐꯨꯗꯣꯡꯂꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯦ ꯃꯖꯥꯏꯕꯦꯝꯃ, ꯐꯖꯔꯦ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ. ꯃꯣꯏꯔꯥꯡ ꯆꯅꯨꯔꯥ ꯃꯌꯥꯝꯗꯒꯤ ꯏꯕꯦꯝꯃꯅ ꯏꯍꯦꯟ ꯍꯦꯜꯂꯤ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯐꯪꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ. ꯍꯟꯗꯛꯀꯤ ꯃꯥꯏꯕ ꯁꯥꯕ ꯄꯦꯅꯥ ꯈꯣꯡꯕ ꯄꯥꯈꯪꯁꯦ ꯌꯥꯝꯅ ꯍꯩꯕꯨ ꯁꯥꯊꯤꯅ ꯃꯖꯥꯏꯕꯦꯝꯃ, ꯃꯍꯥꯛꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯐꯤꯕꯝꯁꯦ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯤꯕꯅꯤ꯫